Bethany Diaspora Church ki nungsizraba isilana maru mapang sing ahan bamaktada Prabhu Jesu Christ ki mingda nungsibige salam pizari isilana sing ngasi suai khoi Ishor bu yamna thagat si maramdi Ishor na chaba matam ai khoi gi damakta pinabire mahaki wahai tamin naduna pukning thogat pibagi matam ase ai khoi ngasi phauba Ishorna phanghanbasi laina lawba yade tarai khanba yade Ishor bu thagat kadabani loinana pukning changna nghaktang Ishor gi wahai tamin nasi ngasi khoi gi text si 1 Peter chapter 4 gi verses 17 to 19 asidagi khoi paminagani aduga maruoiba ngasi gi wafam title message asigi title ase judgment to begin at the house of God. Manipuri da hairagadi Isorgi Imungdagi Wayenba Hougani matam adu yaure haibani. Amuktang ay koy pathoksi verse 17 dagi 19 pauba. Maramdi Isorgi Imungdagi Wayenba Hougani matam adu yaure. Wayenba asi ay koy dagi hana haurabadi. Isorgi aphaba wapau indaba makhoigi poloi adu kari oigani aduga dharma chenba mibu wana kanbirabadi Ishor ningdaba amasung pap chenba singdi kari oigani maram maduna Isorgi ningba matung inna awaba khangba makhoina makhoigi thawaibu thajaba yaba sembiba mapuda Sinajaduna aphaba thabak tauduna laigadabani chona borpina bibo isinu. It's really now seeing the subject of suffering. Awaba khangbagi matang asida aikoina nahandagi matang taminare nainare ngasisu amuk hanna awaba khangbagi matang asida adum chathabani maramdi karigino hairga many aspects to consider. Suffering awaba khangbagi matang asi yingba matamda amakhakta nate tongan ba makhalgi awaba khangba tangkak naina sumaina leiba asi aikoi yenglaga masida aikoi wakhan tawgadabani masida aikoi hena nainaba khangminaba mathau tai maramdi all biblical aspects are important. Bible na takpiba khudingmak ase yamna maru oiba ngaktani aduna awaba khangbagi maramda Bible na tongan na makhal gi takpiba khudingmak asisu aikoi loina khangnanaba aikoi hotnagadabani. A new aspect was introduced in this text. Masigi text asida anauba aspect ama aikoi da introduce tawbire madudi karino Peter na judgment haiba Wayenba haibagi wahayase sizinai. Peter used the word judgment. The context is that of judgment in the context of the house of God. Masigi judgment hariba Wayenba haiba sige context asida yengba kanda karamba matang dano haiba tarabadi Isorgi imungda Isorgi yumda. In other words, Isorgi missing dagi hauna masigi judgment si Hougani haibani. What is this judgment in the house of God? Isorgi yumda natraga Isorgi imungda laigadaba Wayenba se karino. When we think of judgment, akoina judgment gi matang da hek khalabadi Wayenba gi matang da hek khalabadi kari khale, we think of eternal judgment. Lomanai daba akoi bu Wayen gadaba gi matang aduda akoi khale, where the wicked are judged by God and sentenced. Ishorna pap chen singbu phataba mi singbu Wayen laga lomanai daba noroki komda thamgadabagi wari aduda aikoina ayamba khalli adubu masigi context asi yengba kanda Wayenba haibase karino. This is not a reference to eternal judgment. Eternal judgment loman aidana Ishorna Wayen gadaba
Fataba missing, Isor Hangdaba missing, Aduki judgment adunate. It is a reference to God judging the house of God. Isor na mahaki imung dalairiba missing da mahak na wayen gadaba adugi matang dani. The house of God, it was used to describe the temple. Isorgi yum temple adu sijinai, the house of God haiba matamda aduga loina nasu ekoina Isorgi wahaida ubase. It was also used to describe the church of God. Isorgi missing singlupki missing asibusu Isorgi yum haina, Isorgi imung haina ekoina Bible da ui. Aduna ngasigi judgment wayen bagi matang asi yengba kanda Isorgi imungda lairiba singlup singi mathakta Isor mahakna wayen gadaba asigi matang dani. God judge his house? Hangbayaba wahang adudi Isor na mahaki imungda lairiba mahaki singlup adusu wayen gadra haiba sini. The answer is yes. Masi soida namang Isor na pangtok kadaw rabani. Revelation chapter 2 ga 3 isi koi pabata rabadi. Ekoi na Isorgi yum, Isorgi imung Singlup ki mathakta mahagna Wayenba si koi na ubupangi. The 7 churches of Asia Minor were judged. Asia Minor gi singlup tarit puwe Wayenba si koi na ubupangi. They were found wanting. They were warned to repent and to return to God. Makoy gi awat pa asoy pa kuding makasi ure isona madudagi makoy pukning hongduna. Isoda sangzarakpa, isoda halakpa asi, makoida one tawkrabani. Aduga, makoy na karigumba pukning honglaga, isoda hanjalaktragadi, makoy gi matakta. Achauba, wayenba, adu laire haibasi, isorgi wahayna, tapi basi koy no ubapangi. Aduna, the judgment of the world. Prithibida Isor na wayen gadabase karino. Karamba matangda wayen li haibase ekoina matang yengling raga kangani. Ahan bada if God would judge the church, karigumba Isor na mahaki singlup ase judge tauba wayen batarabadi karamhay na taugani. God may allow suffering to come. Makoy gi matakta awaba lakpase mahak na yagani. Haibadi ngasi ekoi yengsi Christian ekoi gi matakta ekoi singlop singi marakta Isorgi judgment Isorgi wayen base karamba maong da lai haibakanda ekoi na Isorgi pamdaba Isorgi aning banataba kaya soy khiba lang khiba kaya laiba matamda bukning honglaga Isor ekoi changjadaba matamda suffering Aikoi da kudong tiba awaba kaya tagani. Taduna su aikoi lairi tengsu tengnari. Through suffering, we may learn vital lessons of faith and life. Maduda aikoi da Isor na piragli ba wayen ba do aikoi bu putmun na ba pumangmang na bagi damakta Isor na awaba kangada ba si mahak na yabi ba nate? Madugi awaba kangliba mahakna yabiba aikoigi matakta tahaliba lahaliba asina aikoigi punsida aikoigi thajabagi maramda tamgadaba khangadaba vital lessons yamna maru oiba lessons kaya ase masi aikoi tamjananabagi damaktani khangnanabagi damaktani amaromda yenglagana he would also judge the world. Pithibi kuding mi kuding maksu mahagna wayen gani. Karamba maongda if the righteous find it hard to face the judgment of God, karigumba Isorgi machasing Kristagi ina chamtokraba dharma chenba oina Isor na lausan kraba mahaki imungi mising mahaki singlup sing dugi mathakta phawba Isor na wayen bado Piba tarabadi. The ungodly world will find it even harder to face God's judgment. Haibadi, Isor hangdaba, Isor bu kidaba, Isor bu thausadaba,
ꯃꯤꯁꯤꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯖꯁꯃꯦꯟ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ. How can we face suffering as part of the judgment of God? Awaba taba matamda aingondda awaba taribase Isorna aingondda wayenbani ko aigi asoiba aigi aranba leirabani ko haibase ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ. ꯃꯁꯤ ꯀꯔꯝ ꯍꯥꯏꯅ ꯐꯦꯁ ꯇꯧꯒꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯋꯥꯌꯦꯟꯕ ꯃꯇꯝꯗ? Number 1, commitment of our soul to God. ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯄꯤꯁꯟꯒꯗꯕꯅꯤ. Verse 19ꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤꯀꯣ, maram aduna Isorgi ningba matung inna awaba khangba makhoi thawaibu thajaba yaba sembiba mapuda sinnajaduna afaba thabak tawduna leigadabani haye shilinausing. Commitment of our soul to God is first thing that we need to do when we go through suffering of God's judgment. Ko Isorgi wayenbagi awaba ekhoi taba matamda ekhoina tawgadaba ahanbase ekhoigi thawai isora sinajaba sini. This is an important thing to do. Mase ekhoi tawdaba yadraba yamna maru oiba ekhoina tawgadaba thabak aduni. Aduga we commit ourselves ekhoi isamak isora ekhoi changjaba isora sinajaba se maru oye. Isorda changjaba isorda ekhoi isabu commit tawbase karino karamba maongdano karino ekhoida commit tawba haibase. Number 1, to God's will. Isorgi aningbada ekhoi changjaba haibani. Isorda changjaba haibadi isor aigi aningba nataduna nangi aningbado oisunu nangi aningbado ai tawge nangi aningba karino khanganbiyo haina ekhoi isorda changjaba adubuni. Ani subada to do that which is good in His sight. Isorgi mityengda isorgi maphamda afaba achumba ekhoina tauba aduni isorda changjaba haibase. Isorda changjabani hairaga aina aigi apamba aningba tauraga aduga isorgi mityengda chumdaba aranba kaya taurabadi ekhoi isorda changjaba nate. Isorda changjaba haibadi afaba tauba. Isorgi mityengda afaba isorgi mityengda achumba tauba aduni. Maramdi isordi thajaba yaba isor aduni sembiba mapu aduni mahakti faithful God. Masini ekhoina tawgadaba ichilinau sing. Aduna ngasi ekhoida isorgi wahai asina pukning thogat piningbase karino takpiningbase karino ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ? ꯉꯁꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯃꯁꯤꯗꯒꯤ ꯇꯝꯖꯒꯗꯕ lesson? Let us always humbly check ourselves. ꯑꯩꯈꯣꯏ ꯏꯁꯥꯅ ꯅꯣꯂꯨꯛꯅ ꯑꯩꯈꯣꯏ humbly ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯕꯒꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇ ꯉꯥꯡꯕ ꯁꯛꯄ ꯆꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯏꯁꯣꯔꯒꯤ ꯄꯥꯝꯗꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯕ ꯀꯔꯤ ꯇꯧꯈꯤꯕ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯒꯗꯕꯅꯤ. It's very important. Checking ourselves will include our faith. ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯦꯡꯖꯔꯒ ꯆꯦꯛ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯁꯨ ꯆꯦꯛ ꯇꯧꯒꯗꯕꯅꯤ. How much have I grown in my faith? ꯑꯩꯒꯤ ꯊꯥꯖꯕꯁꯤꯗ kadai phauba ai chaukhratkhirage aigi thajabase kadai phauba leirage haibase aikoi check tawgadabani. Aduga ani subada our walk with God aigi punsida isorga hingminaba chatminabase kadai phauba leirabage isorga ai yamna naknana chatminaribra yamna naknana isorga aise loinari bra haibase ekoi check tawgadabani. Aduga our life
ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯁ ꯑꯩ ꯌꯥꯝ ꯙꯔꯃ ꯆꯦꯜꯂꯦ ꯑꯩ ꯌꯥꯝ ꯐꯔꯦ ꯑꯩ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯣꯡꯊꯣꯛꯂꯒ ꯂꯩꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯑꯣꯏꯈꯤꯕꯗꯨꯗ ꯂꯣꯏꯕ ꯌꯥꯕ ꯅꯠꯇꯦ we still continue with our lives ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯆꯠꯊꯔꯤꯕꯅꯤ ꯑꯗꯨꯅ ꯆꯠꯊꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯪꯆꯤꯠ ꯀꯔꯤ ꯑꯣꯏꯒꯅꯤ ꯉꯁꯤ ꯀꯔꯤ ꯑꯣꯏꯔꯤ ꯅꯍꯥꯟ ꯃꯃꯥꯡꯗꯅ ꯉꯔꯥꯡꯅ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯟꯁꯤꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯏꯁꯣꯔꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯣꯏꯅꯔꯤꯕ꯭ꯔꯥ ꯆꯠꯃꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯌꯦꯡꯒꯗꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ when find wrong things in our life ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯂꯩꯔꯝꯈ꯭ꯔꯕ ꯎꯈ꯭ꯔꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣই ꯀꯔꯤ ꯇꯧꯒꯅꯤ we do self correction ꯏꯁꯥꯅ ꯆꯨꯝꯊꯣꯛꯆꯒꯗꯕꯅꯤ ꯑꯩꯒꯤ ꯃꯔꯥꯟ ꯑꯩꯒꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯁꯤꯗꯤ ꯆꯨꯝꯗ꯭ꯔꯦ ꯃꯁꯤꯗꯤ ꯐꯠꯇ꯭ꯔꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯕꯗꯤ ꯑꯩꯈꯣই ꯆꯨꯝꯊꯣꯛꯆꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯆꯨꯝꯊꯣꯛꯀꯗꯕꯃꯛꯅꯤ ꯑꯅꯤꯁꯨꯕꯗ we do not if we don't karigumba madu ꯑꯩꯈoi ꯇꯧꯗꯕ ꯇꯥꯔꯒꯗꯤ we might end up with correction from God ꯏꯁꯥꯅ ꯑꯩꯒꯤ ꯏꯔꯥꯟ ꯑꯩꯒꯤ ꯑꯁꯣꯏꯕꯗ ꯆꯨꯝꯊꯣꯛꯇꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯄꯤꯔꯛꯀꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯂꯥꯏꯗꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯗꯨꯗꯅꯤ ꯑꯋꯥꯕ ꯈꯥꯡꯕ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯕꯁꯦ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯏꯁꯣꯔꯒꯤ correction ꯑꯁꯤꯗꯤ sometimes it will come as a form of suffering ꯑꯩꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯋꯥꯌꯦꯟꯕꯒꯤ ꯃꯑꯣꯡꯗ ꯏꯁꯣꯔꯅ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯗ ꯅꯥꯒꯅꯤ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯪꯉꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯒꯅꯤ ꯇꯥꯛꯄꯤꯒꯅꯤ ꯇꯧꯒꯅꯨ ꯁꯤ ꯇꯧꯑꯣ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯇꯧꯑꯣ ꯍꯥꯏꯕ ꯇꯧꯔꯝꯗ꯭ꯔꯕ ꯇꯧꯒꯅꯨ ꯍꯥꯏꯕ ꯇꯧꯔꯕ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯑꯃꯨꯛꯔꯛ ꯑꯅꯤꯔꯛ ꯍꯥꯏꯔꯒ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯃꯁꯥꯅ ꯈꯪꯗ꯭ꯔꯒꯗꯤ ꯃꯁꯥꯅ ꯆꯨꯝꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤ ꯄꯅꯤꯁꯃꯦꯟ ꯄꯤ ꯃꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤ ꯃꯗꯨ ꯃꯇꯝꯗ sometimes we use stick mi kharadi chaina phuba yawe mi kharadi kari haigani discipline tawbu matamda punishment oina piba mana paihanba lebhanba natraga sanahandaba mana tawningba tawhandaba ngasai gi magi marando khangraga aina tawbase chumdrabani ko ima ipana saure ima ipana yadre asi ai chumthokringai phawba lale haizadringai phawba aigi damakta awab oigini haibasi madugi realization laktri phawba aikoina makoibu discipline tawi chamana na ishorna su aikoida discipline tawbani ana yek lakpa yai khudong thiba thingnaba yai awaba se tongan ba maong da ishorna aikoida lahangani ishorgi correction asi aikoi thingnaba matamda awaba oigani haibasi aikoi ishorgi wahaida ubani adunadi ichilinaw sing kari tawbatai let us seek to humble ourselves before God ishorgi maphamda nolukna aikoi changjaba leijaba se mase aikoi gi di khwaidagi pharabani aduna masi taunanaba aikoi hoinasi and let us seek to learn the lessons that God wants us to learn through suffering aikoi gi punsida awaba taba matamda ishorna aikoi da tamhaningba khanghaningba leibasing ado aikoi uba ngamnanaba
madu khang nganamnanaba honagadabani madu khanglaga uba matamda aikoi chumthokjarabadi aikoi gi damakta yamna afabado oigani ishor gisu apenba oigani ichili now sing a word of wisdom asingbagi wahai khara aikoi pathoksi Psalm number 119 Psalm number 119 verses 67 68 aduga 71 ase aikoi pasi masida psalmist asina karamhaina iye before I was afflicted I went astray aina awaba thengnadringai da awaba da tadringai da ai kari taurami I went astray ai gi channing bo mafam da chatkare isodagi ai lapthokna leire haibani but now I keep your word hujikti ai nahaki wahai do induna chatkare isor actually now sing psalmist na phajana irabani mahagna isordagi lapthoklaga magi apamba aningba tauraga isorgi midyeng da chumdaba thabak adu taururaga leiba matamda mahaki mathakta isorgi chairak adu lae isorgi wayen badu lae magi mathakta affliction awaba tare aduna mahak madugi lesson do tamjaraga isordagi lapthokpa yade isorgi aningba nataba lambi da chatpa yade isordagi ai hek lapthokpa matamda isorgi pamdaba thabak hek tawba matamda aigi damakta awabani haibase ma lesson khangle aduna hujikti kari tawre but now I keep your word hujik ai nahaki wahai do induna leire haibani that's the only way aduna tana atopa mahaki damakta afaba leite adumagni ekhoina tawgadabasu verse 68 you are good nahakti phai and do good afabadu tawi teach me your statutes aduna nahaki wahai nahaki yathang adu takpiyu adugi matungin na aisu hinge tauge nahakna afaba tawba gumna aisu tauge takpiyu haibani verse 71 da it is good for me that I have been afflicted aigi punsida aionda takhiba awabado aigi phananabagi damaktani maramdi madugi damakta hujikti aina nahaki wahai adu nahaki yathang adu tamjare haibani right it is good for me that I have been afflicted that I may learn your statutes hujikti aigi ithakta aigi punsida tariba awabaduna maram oiraga nahaki yathangdo ai tamjaba phangle nahaki apambado karino ai khangkhare nahaki aningbado karino ai bu khanghan bire haibani chile now sing aduna ngasi bahaki wahai asida ai khoina pathok chabaga loinana ai khoi gi thamoida chesin thamse chile now sing isorgi wayenba araiba nate isorgi mising oiraba ekhoi isorgi singlupki mising ekhoi gi mathakta su ekhoi na tawriba maran adugi maramna isorna ekhoi gi mathakta wayen gani madugi wayen badu ekhoi ngai roisi madugi wayen balak tringaida ekhoi pukning hongada pani isorda changjagada pani isorga ekhoi nakna chatminagada pani loinagada pani aduga karigumba ekhoina madugi wangmada leiram khraba tarabasu karigumba ekhoida suffering lakpu matamda awaba lakpu matamda isorna ekhoida chairak pirakpu matamda mahaki wayen badu ekhoigi thakta lakpu matamda su madugi manung aduda isorna karigi damakta aigi mathakta masigi awabas tahalibano haibase ekhoi ningsinggadabani khangadabani aduga isa na check tawgada mi kharadi isorgi chairak laktringai phawba isorgi wayen ba laktringai phawba makoigi maran khangjade chumi haina khallaga tawraga leiba matamda last adi isordagi discipline isordagi wayen base darkar oi aduna isorna makoigi mathakta wayen ba oina thabirakpa makhoi bu chumthoknaba makhoi na tamgadaba makhoi na khangadaba lesson adu
ꯈꯪꯖꯅꯅꯕꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯁꯅꯨ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ ꯑꯆꯨꯝꯕ ꯇꯧꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯁꯤ ꯏꯁꯣꯔꯗ ꯅꯣꯂꯨꯛꯅ ꯑꯩꯈꯣꯏ ꯆꯪꯖꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯏꯁꯣꯔꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯅꯕꯤꯒꯅꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯋꯥꯡꯊꯣꯏ ꯁꯦꯡꯊꯣꯏꯔꯕ ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯅꯍꯥꯛꯄꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯃꯄꯥꯅ ꯉꯁꯤ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯕꯨ ꯎꯍꯟꯕꯤꯔꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯅꯍꯥꯛꯅ ꯄꯤꯅꯕꯤꯔꯦ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯋꯥ ꯉꯥꯡꯕꯤꯌꯨ ꯂꯣꯏꯅꯅ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯅ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯁꯣꯔ ꯅꯍꯥꯛꯀ ꯌꯥꯝꯅ ꯅꯛꯅꯅ ꯂꯣꯏꯅꯕ ꯆꯠꯃꯤꯟꯅꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯛꯂꯕꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯈꯪꯍꯟꯅꯤꯡꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯂꯒ ꯊꯤꯗꯣꯛꯂꯒ ꯈꯪꯗꯣꯛꯂꯒ ꯆꯨꯝꯊꯣꯛꯆꯔꯒ ꯏꯁꯣꯔ ꯑꯃꯨꯛ ꯍꯟꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯣꯂꯨꯛꯅ ꯆꯪꯖꯕ ꯉꯝꯅꯅꯕ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛꯁꯨ ꯅꯍꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯄꯤꯅꯕꯤꯌꯨ ꯑꯅꯥꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯃꯇꯝ ꯆꯥꯅ ꯄꯤꯅꯕꯤꯗꯨꯅ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏ ꯀꯌꯥꯁꯨ ꯅꯍꯥꯛꯅ ꯐꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯂꯩꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯃꯠꯇ ꯑꯣꯏꯅ Bethany Diaspora Churchꯀꯤ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯄ ꯉꯝꯕ ꯑꯗꯨꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ ꯑꯋꯥꯕ 그야 ꯇꯥꯔꯕꯁꯨ ꯍꯔꯥꯎꯅ ꯑꯍꯤꯡꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯅꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯏꯁꯣꯔ ꯑꯩꯈꯣꯏ ꯑꯐꯕ ꯑꯆꯨꯝꯕ ꯇꯧꯕ ꯁꯤꯡꯂꯨꯞ ꯑꯗꯨꯁꯨ ꯑꯣꯏꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯕꯨ ꯊꯥꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯁꯤꯡꯂꯨꯞ ꯍꯤꯡꯕ ꯏꯃꯨꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ